ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯁꯤ ꯆꯤꯡꯈꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯑꯍꯥꯡꯕꯅ ꯁꯨꯝꯆꯤꯠ ꯁꯥꯏꯅ ꯍꯥꯏꯅꯔꯤꯕ ꯖꯒꯥꯗꯨꯗꯅꯤ ꯁꯤꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯍꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯃꯤꯡꯁꯤꯅ USHAM BIHARI and MAIPAK ꯄ꯭ꯂꯥꯁꯇꯤꯛ ꯔꯤꯁꯥꯏꯀꯜ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯀꯥꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯥꯔꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯂꯥꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯀꯀꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨꯕ ꯀꯀꯥꯒꯤ ꯂꯩꯐꯝꯒ ꯑꯩꯒꯤ ꯃꯤꯡ USHAM ꯀ꯭ꯔꯤꯁꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯖꯒꯥꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯈꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯃꯤꯡꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯖꯕꯅꯤ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯍꯥꯡꯕꯗꯒꯤ ꯁꯨꯝꯆꯤꯠ ꯁꯥꯒꯦꯅ ꯈꯜꯂꯛꯈꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯈꯜꯂꯛꯈꯤꯅꯣ ꯀꯀꯥꯒꯤ ꯃꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯥꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯄꯣꯠ ꯆꯩ ꯌꯣꯝꯅꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯠꯇꯅ ꯑꯇꯩ ꯏꯁꯤꯡꯒꯤ ꯃꯤꯅꯔꯦꯜ ꯕꯇꯜꯁꯨ ꯃꯁꯤꯡ ꯌꯥꯝꯃꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯃꯛꯇꯗꯁꯨ ꯏꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯝꯄꯅꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯎꯁꯣꯞ ꯃꯦꯂꯥ ꯍꯥꯏꯔꯣ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗ ꯑꯗꯩ ꯒ꯭ꯂꯥꯁꯇ ꯇꯧꯔꯒ ꯃꯌꯥꯝ ꯌꯦꯟꯅꯔꯝꯃꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯈꯤꯇꯪ ꯆꯥꯛ ꯍꯥꯏꯕ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯌꯥꯎꯔꯒꯗꯤ ꯏꯁꯤꯡꯁꯤ ꯃꯤꯅꯔꯦꯜ ꯕꯇꯜꯗ ꯇꯧꯔꯒ ꯂꯣꯏꯅ ꯌꯦꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯍꯥꯡꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯖꯒꯥ ꯆꯥꯅ ꯍꯨꯟꯁꯦꯛꯄ ꯅꯠꯇꯅ ꯖꯒꯥꯗ ꯆꯥꯏꯕ ꯑꯗꯒꯤ ꯏꯁꯝ ꯁꯝꯅ ꯂꯝꯕꯤ ꯑꯃꯒ ꯆꯠꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯛꯄ ꯂꯣꯏꯊꯣꯛꯈꯤꯕ ꯍꯦꯛꯇ ꯂꯪꯁꯦꯛꯑꯝꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯗꯩ ꯃꯁꯤ ꯑꯆꯥꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯈꯛꯇ ꯁꯨꯝ ꯉꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯦ ꯀꯕꯣꯛ ꯅꯥꯄꯤ ꯏꯁꯤꯡꯁꯤꯅ ꯐꯨꯜꯂꯒ ꯏꯁꯤꯡ ꯏꯆꯦꯜꯁꯤ ꯇꯞꯁꯜꯂꯒ ꯑꯩꯈꯣꯏ ꯄꯜꯍꯜꯂꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯣꯏꯍꯜꯂꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨ ꯈꯣꯡ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯐꯨꯟꯖꯜꯂꯒ ꯌꯥꯝꯅ ꯈꯨꯠꯁꯦꯝꯒꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯂꯩꯕ ꯑꯗꯩ ꯃꯣꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯑꯃꯨꯛ ꯇꯧꯔꯒ ꯇꯨꯔꯦꯜ ꯈꯣꯡ ꯊꯦꯡꯒꯠꯂꯛꯄꯒꯤ ꯑꯗꯩ ꯂꯣꯛꯇꯥꯛ ꯄꯥꯠ ꯐꯨꯟꯒꯠꯂꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯈꯕꯔ ꯀꯥꯒꯖꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯔꯦ ꯎꯔꯦ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯩ ꯑꯗꯨꯗ ꯅꯠꯇꯅ ꯆꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯪꯉꯤ ꯃꯇꯝꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯁꯨ ꯁꯥꯅ ꯁꯟꯅ ꯑꯗꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯃꯅ ꯁꯨꯝ ꯄꯨꯔꯒ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯁꯨꯝ ꯇꯤꯟꯁꯤꯟꯈꯤꯕ ꯃꯁꯤꯃꯛꯅ ꯇꯨꯝꯕ ꯉꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯐꯕꯀꯣ ꯑꯗꯨꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯃꯥꯡꯅꯤꯡꯉꯥꯏꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯁꯨꯝ ꯆꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯈꯤꯇꯪ ꯑꯆꯥꯏꯕꯗꯨ ꯐꯅꯕꯅꯦꯅ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯏ ꯃꯩ ꯊꯥꯗꯣꯛꯄꯁꯤꯗ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯝ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯃꯥ ꯑꯆꯧꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯊꯣꯛꯑꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯩꯈꯨꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯒꯀꯣ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯏꯅꯥ ꯀꯦꯟꯁꯔꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯄꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯤꯕ ꯄꯣꯠꯁꯤ ꯂꯪꯁꯦꯛꯈ꯭ꯔ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯈꯛꯇꯪ ꯑꯣꯟꯊꯣꯛꯄ ꯌꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯏꯄꯥ ꯏꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯆꯥꯁꯤꯡ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯂꯧꯃꯤꯟꯅꯕꯅꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯃꯗꯨꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯑꯍꯥꯟꯕꯗꯗꯤ ꯕꯣꯇꯜꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯀꯂꯦꯛ ꯇꯧꯏ ꯍꯥꯏꯗꯤ ꯕꯇꯜ ꯀꯂꯦꯛ ꯇꯧꯕꯁꯤ ꯑꯍꯥꯟꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯗ ꯍꯥꯏꯕꯁꯨ ꯍꯦꯛ ꯍꯪꯒꯣꯏꯕ ꯇ꯭ꯔꯥꯌꯦꯜ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯇꯥꯕꯁꯤ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯄꯥꯏꯔꯒ ꯈꯨꯟꯅ ꯆꯠꯄ ꯑꯗꯩ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯕꯣꯔꯥ ꯄꯥꯏꯔꯒ ꯈꯨꯜꯂꯒ ꯆꯠꯄꯗꯗꯤ ꯑꯁꯨꯝ ꯃꯌꯥꯝꯅ ꯑꯁꯤꯕꯨ ꯀꯥꯏ ꯌꯥꯝꯅ ꯅꯣꯛꯅꯕꯤꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯍꯟꯊꯅ ꯂꯧꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯕꯇꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯈꯔ ꯈꯨꯜꯂꯒ ꯀꯔꯤ ꯁꯨꯝꯁꯤ ꯁꯥꯗꯣꯏꯅꯦꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯒ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯍꯣꯏ ꯃꯌꯥꯝꯅ ꯇꯥꯔꯒꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯅꯤꯀꯣ ꯑꯁꯦꯡꯕꯁꯨ ꯃꯣꯏ ꯑꯩꯈꯣꯏꯗ ꯀꯔꯦꯝꯅꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯃꯒ ꯍꯥꯞꯄꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ 2018ꯗꯒꯤꯀꯣ 1920 ꯀꯣ 2019ꯒꯤ ꯑꯥꯒꯁ ꯊꯥ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯔꯛꯄꯅꯤ ꯇꯥꯔꯤꯛ ꯑꯁꯦꯡꯕ ꯇꯥꯔꯤꯛꯃꯛꯇꯤ ꯑꯦꯛꯖꯦꯛꯂꯤ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯇ꯭ꯔꯥꯌꯦꯜꯗꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯝꯅꯔꯦ
ꯍꯣꯏ ꯑꯗꯣ ꯌꯥꯝ ꯋꯥꯅꯁꯨ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛꯇꯁꯨ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯖ ꯁꯥꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯕꯇꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯃꯑꯣꯡ ꯁꯦꯝꯃꯒ ꯌꯥꯒꯗꯒꯦ ꯀꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥꯁꯤ ꯁꯨꯝ ꯄꯨꯊꯣꯛꯑꯀꯥꯟꯗꯀꯣ ꯕꯇꯟꯒꯁꯤ ꯑꯩꯈꯣꯏ ꯀꯥꯇꯤꯅꯒ ꯆꯞꯄꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯇꯧꯕꯗꯒꯤ ꯌꯥꯝꯁꯨ ꯂꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯪꯗ꯭ꯔꯕ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯀꯩꯅꯣꯅꯦ ꯊꯥ ꯑꯍꯨꯝꯃꯨꯛꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯕꯇꯜ ꯑꯃ 1 ꯂꯤꯇꯔ ꯕꯇꯜꯁꯤꯒꯤ ꯑꯁꯥꯡꯕꯁꯤ 6 ꯃꯤꯇꯔꯒꯨꯝꯕ ꯁꯥꯡꯉꯤꯀꯣ ꯍꯥꯏꯗꯤ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯞꯄ ꯀꯥꯟꯗ ꯑꯗꯩ ꯃꯗꯨ ꯀꯥꯇꯤꯅ ꯆꯞꯄꯝꯃꯦ ꯀꯥꯇꯤꯅ ꯆꯞꯄꯁꯤ ꯀꯩꯅꯣ ꯇꯧꯋꯦ 15 ꯃꯤꯅꯤꯠꯁꯀꯨꯝꯕ ꯆꯪꯉꯦ ꯑꯗꯣ ꯆꯥꯡ ꯃꯥꯟꯅꯕꯁꯨ ꯈꯔ ꯋꯥꯠꯄ ꯈꯨꯠꯁꯨ ꯑꯗꯨꯝ ꯁꯤꯗꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ 15 ꯃꯤꯅꯤꯠꯁꯀꯨꯝꯕ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯒꯗꯒꯦ ꯀꯥꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤ ꯑꯗꯨꯝ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯁꯦꯝꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯇꯣꯔ ꯄꯥꯟꯁꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯑꯗꯩ ꯈꯨꯠꯅ ꯆꯤꯡꯕ ꯌꯥꯕꯅ ꯆꯤꯡꯉꯦ ꯑꯗꯩ ꯈꯨꯠꯅ ꯆꯤꯡꯉꯒꯁꯨ ꯑꯩꯈꯣꯏ 30 ꯁꯦꯀꯦꯟ 40 ꯁꯦꯀꯦꯟ ꯀꯣ ꯁꯨꯃꯥꯏꯅ ꯆꯪꯉꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯦꯟꯁꯤꯜꯂꯛꯑꯦꯗꯅ ꯍꯥꯏꯖꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯅꯤꯠ 35 ꯆꯪꯉꯝꯕꯗꯨ ꯃꯤꯅꯤꯠ 35ꯗ ꯕꯇꯜ ꯑꯃ ꯂꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ 35ꯗꯗꯤ ꯁꯦꯀꯦꯟ 30ꯗ ꯀꯩꯅꯣ ꯕꯇꯜ ꯑꯃ ꯂꯣꯏꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯇꯝꯗꯨꯁꯨ ꯇꯦꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯁꯨꯝꯆꯤꯠꯁꯤꯃꯛꯀꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯁꯥꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯁꯀꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯗꯤ ꯁꯥꯔꯝꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯁꯥꯔꯝꯗ꯭ꯔꯦ ꯕ꯭ꯔꯁꯀꯤ ꯇꯥꯏꯞꯇ ꯕ꯭ꯔꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯣꯡꯎꯞꯀꯤ ꯕ꯭ꯔꯁꯀꯤ ꯇꯥꯏꯞꯇ ꯑꯗꯨꯗꯒꯤꯁꯨ ꯈꯔ ꯁꯥꯎꯒꯠꯂꯀꯥꯟꯗ ꯀꯩꯅꯣꯕꯨꯗꯤ ꯄꯥꯜꯂꯦꯀꯣ ꯑꯗꯨ ꯕ꯭ꯔꯁ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯂꯤꯡꯗꯤ ꯂꯤꯡꯉꯦ ꯑꯗꯨꯁꯨ ꯇꯦꯜꯂꯕꯅꯤꯅ ꯁꯤꯁꯨ ꯂꯤꯡꯉꯦ ꯑꯗꯨꯒ ꯇꯦꯜꯂꯕꯅꯤꯅ ꯑꯗꯨꯅ ꯁꯨꯝꯆꯤꯠ ꯁꯤꯠꯄꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯣ ꯃꯁꯤ ꯁꯨꯝꯆꯤꯠ ꯑꯣꯏꯇꯥꯔꯗꯤ ꯁꯨꯝꯆꯤꯠꯀꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯏ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯥꯔꯃꯥꯁꯤ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯕꯒꯤ ꯐꯥꯔꯃꯥꯁꯤ ꯍꯥꯏꯗꯤ ꯁꯤꯁꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯎꯄꯥꯛꯁꯤꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄ ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯠꯇꯨꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯠꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯇꯜꯁꯤ ꯂꯪ ꯆꯤꯡꯊꯣꯛꯄꯗꯧꯅ ꯆꯤꯡꯊꯣꯛꯑꯦꯗꯅꯀꯣ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯝꯕꯗꯅ ꯑꯩꯈꯣꯏ ꯏꯁꯇꯤꯆꯔꯅ ꯆꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯝꯗꯤ ꯑꯇꯩ ꯕꯣꯝ ꯅꯨꯡ ꯇꯧꯔꯒꯁꯨ ꯉꯁꯥꯏ ꯍꯤꯠ ꯄꯤꯔꯛꯄ ꯀꯥꯟꯗ ꯆꯤꯡꯊꯣꯛꯅꯕꯅꯤ ꯇꯠꯂꯛꯄ ꯂꯩꯕꯅꯤꯅ ꯏꯁꯇꯤꯆꯔꯁꯤꯅꯗꯤ ꯑꯗꯨꯝ ꯀꯃꯜ ꯑꯣꯏꯔꯕꯅꯤꯅ ꯏꯁꯇꯤꯆꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯦꯝꯕꯗꯤ ꯀꯩꯅꯣꯅꯤ ꯃꯆꯥꯛꯄꯨꯗꯤ ꯆꯪꯗꯦ ꯃꯇꯝꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯀꯨꯏꯅ ꯑꯃꯨꯛ ꯆꯪꯉꯦ ꯅꯣꯡꯃꯗ ꯑꯃ ꯁꯥꯕꯁꯤ ꯉꯁꯥꯏ ꯎꯄꯥꯛꯇꯨ ꯗ꯭ꯔꯤꯟ ꯑꯃꯨꯛ ꯍꯨꯠꯇꯣꯛꯑꯅꯤ ꯗ꯭ꯔꯤꯟ ꯑꯃꯨꯛ ꯍꯨꯠꯇꯣꯛꯑꯒ ꯃꯗꯨ ꯐꯖꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯗ꯭ꯔꯤꯟ ꯉꯁꯥꯏ ꯃꯈꯨꯟꯁꯨ ꯑꯃꯨꯛ ꯂꯦꯡꯉꯒ ꯕ꯭ꯔꯁꯀꯤ ꯑꯗꯨꯃꯥꯏꯅ ꯂꯦꯡꯉꯒ ꯇꯔꯥ ꯐꯥꯗꯅ ꯁꯦꯝꯃꯦꯀꯣ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯀꯕꯔꯒꯁꯤ ꯐꯖꯅꯗꯤ ꯍꯥꯞꯄꯦꯀꯣ ꯍꯥꯞꯄꯒ ꯃꯈꯣꯛꯇꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯄꯥꯜꯂꯦ ꯂꯦꯞꯄꯒ ꯐꯖꯅ ꯈ꯭ꯋꯥꯡ ꯁꯨꯡꯅ ꯅꯟꯊꯕꯤꯗꯕꯤꯗ ꯑꯗꯨꯝ ꯁꯤꯠꯄ ꯌꯥꯏꯑꯕ ꯌꯥꯕꯒꯤꯗꯤ ꯑꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯕ ꯁꯨꯝꯆꯤꯠꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯤ ꯁꯨꯝ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯄ ꯈꯦꯠꯅꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯁꯤ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯗꯨꯗꯤ ꯕꯇꯜ 10 ꯆꯪꯉꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯁꯥꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯁꯨꯝꯆꯤꯠꯁꯤꯅ ꯑꯩꯈꯣꯏ ꯕꯣꯇꯜꯁꯤ 40-45 1 ꯂꯤꯇꯔ ꯕꯇꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯦ ꯊꯥ ꯑꯍꯨꯝꯁꯤ ꯑꯗꯨꯝ ꯍꯦꯛ ꯌꯥꯍꯧꯔꯛꯄꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯍꯧꯔꯛꯄꯗꯒꯤ ꯁꯨꯝ ꯐꯝꯕꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯩ ꯏꯆꯥꯁꯤꯡꯅ ꯆꯥꯛ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯆꯥꯛ ꯆꯥꯊꯣꯛꯄ ꯆꯥꯛ ꯆꯥꯊꯣꯛꯄꯒ ꯌꯥꯝ ꯍꯨꯃꯥꯡ ꯇꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯐꯝꯃꯒ ꯁꯨꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯐꯝꯃꯒ ꯁꯨꯏꯌꯦꯕ ꯑꯗꯨꯝ ꯑꯗꯣ ꯄꯣꯠꯀꯤ ꯃꯑꯣꯡ ꯃꯔꯤꯟꯗꯤ ꯏꯇꯥꯗꯤ ꯇꯥꯗꯕꯤ ꯑꯗꯨꯒ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯁꯨꯝ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯎꯆꯤꯟ ꯃꯁꯤ ꯊꯥ 3 ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩ ꯈꯣꯡꯒꯁꯤ ꯆꯠꯄ ꯌꯥꯗꯗꯅ ꯐꯝꯖꯤꯟꯕꯗ ꯉꯁꯥꯏ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯁꯨꯔꯛꯈꯤꯕꯗꯨꯅ ꯑꯗꯒꯤ ꯈꯨꯠꯁꯤ ꯆꯤꯡꯉꯤꯅꯤ ꯀꯥꯏꯅ ꯁꯤ ꯈꯨꯕꯤꯒꯁꯤ ꯁꯔꯨꯒ ꯇꯣꯡꯊꯣꯔꯛꯇ꯭ꯔꯦ ꯁꯪꯒꯣꯝ ꯁꯨꯝꯕꯒ ꯌꯥꯗꯕꯅꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯅꯤꯗ ꯌꯥꯝꯅ ꯋꯥꯅꯗꯤ ꯍꯣꯠꯅꯩ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯤꯒꯤ ꯊꯕꯛ ꯋꯥꯊꯣꯛ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯕꯦꯝꯕꯔ ꯊꯥꯗ ꯀꯩꯅꯣ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯄꯤꯈꯤꯕꯀꯣ ꯑꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯩ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 10 ꯅꯕꯦꯝꯕꯔ 10 ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒꯤ ꯄꯥꯎꯗ ꯍꯥꯞꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯞꯄꯤꯔꯛꯄꯗꯒꯤ ꯃꯣꯏ ꯌꯨꯇ꯭ꯌꯨꯕꯇꯒ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯄ ꯃꯌꯥꯝꯁꯤ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯎꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯕꯤꯔꯣ ꯀꯥꯏꯅ ꯀꯟꯇꯦꯛ ꯅꯝꯕꯔꯒꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯞꯈꯤꯕꯗꯒꯤꯗꯤ
ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯊꯥꯒꯠ ꯋꯥꯍꯩ ꯌꯥꯝꯅꯁꯨ ꯄꯤꯕꯤꯔꯛꯏꯀꯣ ꯌꯥꯝ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯃꯥꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤ ꯈꯤꯇꯪ ꯀꯟꯕ ꯉꯝꯃꯗꯤ ꯀꯥꯏꯅ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯑꯗꯩ ꯈꯕꯔꯗ ꯀꯩꯗ ꯁꯨꯝ ꯍꯥꯞꯄꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯂꯦꯛꯁꯟ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯅꯠꯇꯅ ꯃꯁꯥ ꯃꯁꯥꯅ ꯊꯤꯟꯕꯤꯔꯛꯄꯅ ꯈꯣꯠꯄꯤꯔꯛꯄꯅ ꯍꯥꯏꯗꯤ ꯕꯣꯇꯜ ꯑꯍꯥꯡꯕꯁꯦ ꯑꯍꯥꯡꯕꯁꯤꯡꯁꯦ ꯃꯁꯥꯒꯤ ꯒꯥꯔꯤ ꯊꯥꯎ ꯇꯤꯡꯅ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯁꯨ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯀꯥꯡꯕꯨꯁꯤꯡ MUꯗ ꯃꯁꯇꯔ ꯇꯧꯕꯅꯤ ꯀꯥꯏꯅ ꯀꯥꯡꯕꯨ ꯈꯔ ꯁꯨꯝ ꯂꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯈ꯭ꯔꯦ ꯑꯩ ꯃꯃꯤꯡꯅ ꯀꯩꯅꯣ ꯄꯟꯖꯗ꯭ꯔꯒꯁꯨ ꯀꯣ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯧꯗꯅ ꯃꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤ ꯂꯩꯔꯨꯕꯒꯤ ꯄꯣꯠꯇꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯒꯥꯔꯤ ꯅꯨꯡꯒꯤ ꯂꯩꯕꯤꯕꯅ ꯒꯥꯔꯤꯗ ꯑꯗꯨꯝ ꯊꯤꯟꯕꯤꯔꯦ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯕꯣꯇꯜ ꯑꯁꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯧꯕꯤꯔꯣ ꯈꯣꯠꯄꯤꯔꯣ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯑꯗꯩ ꯏꯆꯥ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯀꯣ ꯃꯥ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯥꯗ ꯕꯇꯟꯁꯤ 1,500 2,500 ꯑꯗꯨꯝ ꯍꯥꯞꯄꯒꯀꯣ ꯍꯥꯏꯗꯤ ꯄꯨ ꯂꯥꯛꯄ ꯑꯩꯈꯣꯏ ꯃꯣꯔꯦ ꯒꯥꯔꯤꯗ ꯍꯦꯛꯇ ꯃꯊꯛ ꯃꯈꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯍꯥꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡꯁꯤꯗ ꯇꯧꯕ ꯑꯩꯈꯣꯏ ꯒꯥꯔꯕꯦꯖ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯕꯣꯇꯜꯁꯤꯡꯁꯤ ꯁꯨꯝ ꯀꯂꯦꯛꯁꯟ ꯇꯧꯕꯤꯔꯒ ꯃꯣꯏꯒꯤ 407ꯒꯤ ꯇꯥꯇꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒ ꯊꯤꯟꯕꯤꯔꯛꯄꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯈꯜ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤ ꯑꯗꯨ ꯀꯀꯥ ꯉꯁꯤ ꯐꯥꯎꯕꯗꯗꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝꯆꯤꯠꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕꯤꯈ꯭ꯔꯦ ꯀꯀꯥꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯆꯤꯠ ꯇꯧꯕꯅꯤꯅꯀꯣ ꯈꯔ ꯑꯩꯈꯣꯏ ꯔꯦꯁꯇꯥꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯁꯨ ꯌꯥꯎꯏ ꯇꯧꯕꯁꯨ ꯌꯥꯎꯏ ꯄꯨꯂꯞꯅ ꯁꯨꯝꯆꯤꯠꯁꯦ 1,000ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯀꯥꯒꯤ ꯁꯨꯝꯆꯤꯠꯁꯤ ꯌꯣꯟꯕꯤꯅꯕ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯗꯤ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯀꯥꯗꯒꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯧꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯀꯟꯇꯦꯛ ꯇꯧꯔꯒꯁꯨ ꯂꯧꯋꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯩꯅꯣꯁꯤꯃ ꯕꯇꯟ 90ꯒꯤ ꯃꯊꯛꯇ ꯆꯪꯉꯛꯄꯅꯤꯅꯀꯣ ꯕꯇꯟ 90 ꯆꯤꯡꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯗꯅꯀꯣ ꯆꯤꯡꯊꯣꯛꯄ ꯍꯥꯏꯗꯤ ꯆꯤꯡꯊꯣꯛꯄꯁꯨ ꯑꯣꯏꯗꯦꯗꯅ ꯃꯗꯨꯒꯤ ꯍꯤꯠ ꯄꯤꯕ ꯈꯣꯠꯄ ꯃꯥꯒꯤ ꯁꯥꯏꯖ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩ ꯄꯣꯠꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅꯕ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯣꯟ ꯃꯆꯥꯛ ꯍꯥꯜꯂꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯆꯠꯂꯀꯥꯟꯗ ꯁꯨꯝꯆꯤꯠ ꯑꯃꯒꯁꯦ ꯑꯩꯈꯣꯏꯅ ꯋꯦꯠ ꯑꯃ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯃꯦꯕꯀꯣ ꯋꯦꯠꯁꯦ ꯁꯦꯝ ꯋꯦꯠꯇ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗ ꯉꯁꯥꯏ ꯎꯂꯨꯝꯕ ꯃꯥꯟꯅꯩ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯛꯀꯤ ꯆꯥꯎꯕ ꯄꯤꯛꯄ ꯃꯈꯣꯛ ꯊꯥꯕ ꯄꯥꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯣꯏꯔꯦꯀꯣ ꯆꯪꯉꯤꯕ ꯃꯆꯥꯛꯁꯤꯗꯤ ꯂꯨꯝꯕ ꯆꯞ ꯃꯥꯟꯅꯕꯗ ꯇꯣꯉꯥꯟꯅ ꯁꯦꯝꯃꯛꯄꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯁꯠ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯃꯁꯤꯃꯛ ꯌꯥꯝ ꯍꯦꯟna ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯈꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯍꯦꯟna ꯑꯩꯈꯣꯏ ꯃꯆꯥꯛꯀ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯃꯆꯥꯛ ꯇꯥꯟꯊꯣꯛꯑꯒ ꯅꯤꯅꯤꯒ ꯃꯆꯥꯛ ꯇꯥꯟꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯕꯗ 30ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯁꯥꯅꯦꯕ ꯅꯣꯡꯃꯗ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯉꯥꯛꯇꯪ ꯂꯥꯛꯄꯁꯤꯗ ꯏꯕꯨꯡꯉꯣꯒ ꯂꯥꯛꯏ ꯃꯌꯥꯝꯗ ꯉꯥꯛꯇꯪ ꯑꯩ 4 ꯁꯥꯗꯣꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯆꯥꯛꯁꯤꯕꯨ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛ ꯊꯝꯃꯒꯗꯤ ꯁꯥꯕꯒꯤꯗꯤ ꯀꯨꯏꯗꯕ ꯑꯗꯩꯗ ꯑꯗꯨꯒꯤ ꯃꯆꯥꯛ ꯇꯥꯟꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯍꯤꯠ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯃꯆꯥꯛ ꯉꯁꯥꯏꯒꯤ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯍꯦꯟna ꯗꯨꯀꯥꯟ ꯑꯇꯩꯗꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯁꯦ ꯀꯟꯇꯦꯛ ꯃꯣꯏ ꯊꯝꯒꯦ ꯄꯨꯕꯤꯔꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯄꯨꯊꯣꯛꯄꯗꯨꯅ ꯍꯥꯏꯗꯤ ꯁꯣꯊꯕꯅꯦꯕꯀꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤꯃꯛꯅ ꯑꯩ ꯁꯦꯟꯗꯥꯟ ꯂꯝꯕꯦꯜ ꯑꯃ ꯑꯣꯏꯔꯤꯒꯦꯅ ꯇꯧꯕ ꯄꯣꯠꯇꯤ ꯅꯠꯇꯕ ꯆꯥꯏꯔꯤꯕ ꯃꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯏꯕ ꯆꯩꯐꯨꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤꯗꯃꯛꯇ ꯈꯤꯇꯪ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯑꯉꯝꯕ ꯈꯔ ꯇꯧꯔꯝꯕ ꯐꯕ ꯑꯗꯨ ꯀꯀꯥ ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯖꯕꯗꯨꯁꯨꯀꯣ ꯁꯤꯒꯤ ꯁꯨꯝꯆꯤꯠꯀꯤ ꯀꯩꯅꯣꯁꯤꯗ ꯂꯨꯄꯥ 200ꯅ ꯊꯥꯏꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯝꯆꯤꯠꯀꯤ ꯔꯦꯠꯁꯦ ꯑꯗꯨꯝ ꯑꯃꯃꯝꯗ ꯑꯗꯨꯝ ꯂꯨꯄꯥ 200ꯁꯤꯅ ꯑꯗꯨꯝ ꯃꯁꯤꯗꯤ ꯊꯥ ꯑꯗꯨꯗꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ 150 ꯑꯗꯨꯝ ꯌꯣꯜꯂꯦꯀꯣ ꯔꯦꯠꯄꯨꯗꯤ ꯑꯗꯨꯝ ꯑꯩꯅ 150 ꯀꯅꯥꯒꯨꯝꯕꯅ ꯂꯧꯈ꯭ꯔꯦꯅ ꯀꯥꯟꯗ ꯍꯣꯏ ꯑꯔꯧꯕ ꯀꯔꯕꯥꯔ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯣꯜꯁꯦꯜ ꯔꯦꯠ ꯄꯤꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯁ ꯑꯣꯏꯅ ꯀꯔꯤ ꯂꯧꯈꯤ ꯂꯨꯄꯥ 150 ꯊꯥꯕꯒꯤꯗꯤ 200 ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯇꯥꯔꯒꯁꯨ 200ꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯂꯧꯗꯦꯕꯀꯣ ꯇꯁꯦꯡꯕꯗꯤ ꯃꯃꯜꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯆꯔꯤꯕ ꯔꯦꯠ ꯅꯠꯇ꯭ꯔꯦꯗꯤ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯀꯣ ꯁꯨꯝ 150 ꯆꯥꯡꯗ ꯍꯣꯏ 200 ꯄꯤꯕ ꯄꯣꯇꯥꯁꯨ ꯂꯩꯕꯒꯤꯗꯤꯀꯣ
ꯆꯅꯤ ꯄꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯔꯥꯏꯠ ꯀꯣꯀꯥ ꯀꯣꯂꯥꯅ ꯁꯥꯕ ꯄꯣꯠꯁꯦ ꯑꯣ ꯕꯣꯇꯜ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯔꯥꯏꯠꯀꯤꯒꯨꯝꯕ ꯁꯤꯒꯤꯁꯤꯅ ꯈꯔ ꯑꯃꯨꯛ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯅ ꯑꯗꯩ ꯃꯥꯗꯤ ꯀꯩꯅꯣꯁꯨ ꯃꯥꯒꯤ ꯃꯆꯥꯛꯁꯨ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯥꯏꯠ ꯀꯣꯀꯥ ꯀꯣꯂꯥꯅ ꯁꯥꯔꯒ ꯂꯨꯄꯥ 200 ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯡꯁꯤ 150 ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯣ ꯀꯟꯕꯗꯤ ꯁꯤꯒꯤ ꯁ꯭ꯄ꯭ꯔꯥꯏꯠ ꯕꯣꯇꯜꯗꯒꯤ ꯁꯥꯔꯛꯄꯁꯤꯅ ꯀꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜꯗꯒꯤ ꯁꯥꯕꯁꯤꯅ ꯀꯟꯕ꯭ꯔꯥ ꯁꯤꯒꯤꯗꯤ ꯀꯟꯕ ꯀꯩꯅꯣꯅꯦ ꯀꯟꯕ ꯍꯥꯏꯁꯤ ꯀꯟꯕꯗꯤ ꯑꯃ ꯑꯣꯏꯅꯤ ꯑꯗꯨꯒ ꯇꯧꯕꯗꯨꯕꯨ ꯃꯥꯏ ꯍꯦꯟꯅ ꯂꯤꯡꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯂꯤꯡꯈꯠꯄꯁꯤ ꯃꯥꯒꯤ ꯒꯦꯁ ꯍꯥꯏꯗꯤ ꯊꯥꯕꯒꯤ ꯆꯥꯡꯁꯦ ꯄꯣꯠꯁꯤꯒꯤ ꯊꯥꯕꯒꯤ ꯆꯥꯡꯁꯤ ꯈꯦꯠꯅꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯅ ꯈꯤꯇꯪ ꯂꯤꯡꯈꯠꯄ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤꯃꯛ ꯉꯥꯏꯍꯥꯛ ꯁꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯃꯛ ꯊꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯑꯆꯧꯕ ꯀꯩꯅꯣꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯊꯦꯡꯅꯕꯒꯤ ꯋꯥꯗꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜ ꯕꯣꯇꯜꯁꯤꯡꯁꯤꯗꯤ ꯁꯨꯝ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯗꯩ ꯍꯣꯇꯦꯜꯗ ꯀꯔꯤꯗ ꯏꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯩꯅꯣꯗ ꯍꯣꯇꯦꯜꯗ ꯀꯗꯥꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯍꯣꯇꯦꯜꯁꯤꯡ ꯀꯔꯤꯁꯤꯡ ꯃꯣꯏ ꯀꯟꯇꯦꯛ ꯇꯧꯅꯕ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤ ꯁꯨꯝ ꯊꯦꯡꯅꯕꯤꯕꯗꯒꯤ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯈꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯕ ꯑꯗꯩꯗ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯃꯥꯡꯗ ꯎꯇꯣꯡꯂꯣꯛ ꯑꯅ ꯀꯩꯅꯣ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯜ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯣꯏꯗ ꯋꯥꯁꯤ ꯐꯪꯉꯦꯅ ꯇꯧꯅ ꯆꯠꯂꯦ ꯗꯤꯌꯥꯏ ꯃꯆꯥ ꯑꯃ ꯑꯃ ꯄꯤꯛ ꯊꯟꯅ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯇꯨꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯈꯣꯡꯒꯤ ꯁꯨꯝ ꯇꯥꯕꯗꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯨ ꯁꯨꯝ ꯄꯦꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯒꯁꯦ ꯑꯃꯠꯇ ꯂꯧꯍꯧꯗꯗꯅꯒ ꯇꯧꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝ ꯊꯧꯅꯥ ꯍꯥꯞꯄꯗꯕꯨ ꯑꯩꯈꯣꯏꯁꯨ ꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯈꯟꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯣꯠꯁꯤꯃꯛ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤꯗ ꯉꯥꯏꯔꯦꯀꯣ ꯗꯤꯃꯥꯟꯗꯤ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤꯅ ꯗꯤꯃꯥꯟ ꯂꯩꯔꯕ ꯄꯣꯠꯅꯤꯅ ꯉꯁꯥꯏꯒꯤ ꯃꯁꯤꯅ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯔꯦꯝꯕ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯒꯤ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯌꯦꯅꯁꯨ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯨꯖꯔꯤꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯏꯆꯥꯁꯤꯡ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯌꯥꯎꯁꯜꯂꯝꯕ ꯃꯣꯏꯁꯨ ꯁꯨꯕ ꯃꯆꯥꯛ ꯃꯆꯥꯛ ꯇꯥꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯂꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯈꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃꯈꯛ ꯂꯩꯈꯤꯕꯗꯒꯤ ꯑꯗꯨꯒꯤ ꯆꯥꯛꯀꯧ ꯅꯨꯡꯒꯧꯕ ꯀꯩꯗꯧꯕ ꯀꯗꯥꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯏꯟꯈꯥꯡꯅꯤꯅ ꯈꯔ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯑꯗꯨꯝ ꯁꯨꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯨ ꯁꯨꯔꯤ ꯍꯥꯏꯔꯤꯀꯣ ꯃꯣꯏꯁꯤꯡꯁꯤ ꯑꯗꯨꯝ ꯀꯀꯥ ꯍꯥꯏꯗꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯔꯒ ꯑꯗꯨꯝ ꯂꯩꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯋꯦꯖꯦꯁꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯅ ꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣই ꯄ꯭ꯔꯗꯛꯇꯨ ꯃꯔꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥꯗꯨ ꯌꯥꯝ ꯂꯥꯛꯑꯒꯗꯤ ꯃꯣꯏꯁꯨ ꯀꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯑꯃꯈꯛꯇ ꯋꯦꯖꯦꯁꯁꯦ ꯑꯩꯅ ꯊꯥ ꯑꯃꯒꯤ 3,000ꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯃꯣꯏꯗꯀꯣ ꯃꯣꯏꯁꯨ ꯑꯗꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯁ ꯅꯣꯏ ꯆꯪꯉꯤꯕ ꯃꯆꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯄꯤꯊꯛꯑꯗꯤ ꯅꯣꯏ ꯀꯔꯤ ꯂꯦꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯣꯏꯒꯤꯁꯨ ꯈꯔ ꯃꯣꯏꯁꯨ ꯉꯁꯥꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯆꯥ ꯃꯁꯨꯒꯤ ꯌꯨꯝꯒꯤ ꯆꯥꯛꯊꯣꯡꯕꯁꯨ ꯑꯇꯩꯗꯤ ꯂꯣꯏ ꯂꯣꯏꯔꯝꯃꯀꯥꯟꯗ ꯄꯨꯡ 10 11 ꯁ꯭ꯋꯥꯏꯗꯩ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯄꯨꯡ 4 4:30 ꯀꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ 5 ꯇꯥꯕꯁꯨ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯠꯂꯣꯅ ꯍꯥꯏꯔꯐꯥꯎꯗ ꯃꯣꯏꯅ ꯆꯠꯅꯤꯡꯗꯕ ꯇꯥꯟꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀooperation ꯂꯩꯅꯔꯒ ꯁꯨꯝ ꯄꯣꯠꯁꯦ ꯆꯥꯎꯈꯠꯅꯕ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯈꯤꯇꯪ ꯂꯨꯕ ꯅꯥꯟꯕ ꯑꯗꯒꯤ ꯃꯥꯅ ꯄꯤꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤ ꯑꯩꯈꯣꯏꯁꯨ ꯁꯤꯌꯥꯔ ꯈꯤꯇꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛꯁꯦ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯩꯅ ꯁꯨꯝꯆꯤꯠꯁꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯀꯩꯗ ꯊꯣꯡꯒꯥꯟ ꯅꯨꯡꯒꯥꯟ ꯁꯤꯠꯄꯒꯤ ꯁꯤꯗꯁꯤꯡꯁꯤ ꯃꯣꯔꯦꯗꯒꯤ ꯑꯅꯝꯕ ꯑꯗꯨꯝ ꯃꯣꯏꯗꯤ ꯂꯥꯛꯄ ꯄꯣꯠꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯒꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯆꯠꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯖꯔꯤꯕ ꯄꯣꯠꯁꯤꯅ 100ꯒꯤ ꯃꯅꯨꯡꯗ 10ꯗꯪ 30ꯗꯪ ꯑꯩꯈꯣꯏꯅ ꯌꯥꯜꯍꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯜꯍꯧꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ
ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯦꯅ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯁꯨ ꯁꯤꯃ ꯂꯩꯇ꯭ꯔꯦ ꯊꯕꯛꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯤꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣꯃꯛ ꯅꯠꯇ꯭ꯔꯁꯨ ꯉꯥ ꯊꯨꯝ ꯃꯧꯔꯤ ꯄꯨꯅꯕ ꯌꯥꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯊꯥꯒꯠꯂꯤ ꯊꯥꯒꯠꯂꯤꯁꯤꯡ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯌꯥꯔ ꯑꯅꯤ ꯁꯦꯝꯕꯅꯤꯅꯀꯣ ꯁꯥꯔꯤꯁꯦ ꯂꯌꯥꯔ ꯑꯅꯤ ꯁꯦꯝꯃꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯂꯣꯏꯁꯤꯟꯗꯕ ꯍꯥꯏꯇꯥꯔꯦ ꯂꯌꯥꯔ ꯑꯅꯤ ꯁꯦꯝꯃꯒ ꯁꯤꯅ ꯂꯥꯁꯀꯤ ꯂꯌꯥꯔꯗꯨ ꯑꯣꯏꯔꯦꯅꯀꯣ ꯑꯁꯤ ꯃꯊꯛꯁꯤꯗ ꯁꯤꯒꯤ ꯄꯥꯔꯠꯁꯤꯡꯁꯦ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯃꯅꯨꯡ ꯊꯪꯕ ꯂꯌꯥꯔꯗ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤ ꯄꯥꯔꯠꯁꯤꯅ ꯃꯅꯨꯡ ꯊꯪꯕꯗ ꯍꯥꯞꯄ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯩ ꯑꯅꯤꯁꯨꯕꯒꯤ ꯀꯩꯅꯣꯗꯤ ꯀꯥꯏ ꯂꯩꯔꯦ ꯁꯤꯒꯤ ꯈꯔ ꯀꯨꯞꯊꯕꯁꯦ ꯀꯨꯞꯊꯅ ꯄꯨꯜꯂꯤꯕ ꯄꯤꯁꯁꯦ ꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯪꯕ ꯍꯥꯏꯅ ꯃꯔꯣꯜ ꯑꯅꯤ ꯁꯨꯃꯥꯏꯅ ꯁꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇꯪꯗ ꯁꯥꯔꯒꯗꯤ ꯃꯗꯨ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯂꯩꯔꯦ ꯑꯗꯩ ꯀꯟꯕꯁꯨ ꯋꯥꯠꯂꯅꯤꯀꯣ ꯁꯤꯗꯤ ꯁꯠꯇꯅꯕꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯁꯤ ꯃꯔꯛꯇ ꯇꯧꯔꯒ ꯂꯦꯡꯉꯦꯕꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯄꯨꯟꯕꯁꯤ ꯁꯥꯏꯖ ꯃꯥꯟꯅꯅꯕ ꯄꯨꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯃꯁꯤ ꯌꯥꯝꯗꯤ ꯃꯥꯏꯁꯨ ꯄꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯦꯀꯣ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯞꯀꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡꯃꯈꯛ ꯇ꯭ꯔꯥꯏ ꯇꯧꯋꯦꯕ ꯅꯣꯡꯃꯈꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯩꯈꯣꯏ ꯁꯤ ꯁꯦꯝꯍꯟꯕ ꯈꯣꯠꯍꯟꯕ ꯑꯩꯈꯣꯏꯅ ꯃꯆꯥꯛꯁꯤ ꯇꯥꯊꯣꯛꯑꯀꯥꯟꯗ ꯈꯔ ꯑꯃꯅ ꯃꯆꯥꯛ ꯆꯤꯡꯊꯣꯔꯛꯀꯅꯤ ꯑꯗꯩ ꯈꯔ ꯑꯃꯅ ꯍꯤꯠ ꯄꯤꯔꯛꯀꯅꯤ ꯈꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯥꯏꯖꯁꯤ ꯁꯦꯝꯃꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯑꯗꯩ ꯃꯀꯣꯛ ꯁꯦꯝꯃꯅ ꯁꯦꯝꯃꯛꯀꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤ ꯌꯥꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯆꯥꯛꯁꯨ ꯇꯥꯟꯕ ꯁꯥꯁꯨ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ 50-40 ꯍꯦꯟꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯐꯖꯅ ꯐꯝꯃꯒ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯃꯥꯏꯄꯨꯅꯅ ꯐꯖꯅ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯤꯁꯤ ꯀꯧꯔꯨꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯉꯁꯥꯏ ꯊꯕꯛꯇꯣ ꯁꯤꯟꯗꯣꯛꯅꯕ ꯌꯥꯝ ꯉꯝꯗꯕ ꯑꯩ ꯆꯟꯅꯩ ꯁꯥꯟꯅꯅ ꯂꯩꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨ ꯀꯀꯥ ꯀꯩꯅꯣ ꯇꯧꯋꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤꯀꯣ ꯍꯥꯏꯗꯤ ꯀꯀꯥ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯀꯀꯥꯅ ꯋꯥꯠꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯣ ꯃꯗꯨꯒꯤ ꯐꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯗꯨꯒꯨꯝꯕꯒꯤ ꯂꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯈꯤꯕꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕꯁꯨ ꯂꯩꯇ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯃꯣꯏ ꯁꯨꯝ ꯃꯁꯤꯗꯤ ꯁ꯭ꯇꯥꯔꯠꯑꯞꯇ ꯀꯩ ꯊꯥꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯥꯔꯠꯑꯞꯇꯒ ꯀꯩꯅꯣ ꯃꯣꯏ ꯀꯨꯝꯁꯤꯒꯤꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯅꯕ ꯔꯦꯖꯤꯁꯇꯔ ꯑꯃ ꯇꯧꯁꯜꯂꯨ ꯈꯣꯠꯆꯜꯂꯨꯒ ꯍꯥꯏꯕꯀꯣ ꯔꯦꯖꯤꯁꯇꯔ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯕ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯞꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯗꯨꯒ ꯊꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯗꯨꯗ ꯆꯠꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯨꯕ ꯀꯥꯟꯁꯤꯗ ꯃꯇꯝꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯣꯠꯆꯟꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯨꯝꯕ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯔꯦꯖꯤꯁꯇꯔꯒ ꯇꯧꯔꯒ ꯏꯔꯦꯟꯖꯅ ꯃꯁꯤ ꯊꯕꯛꯇꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯗ ꯂꯩꯕ ꯀꯩꯅꯣꯒꯤ ꯔꯨꯔꯦꯜ ꯕꯦꯡꯛꯇꯒꯤꯀꯣ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯨ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯁꯨ ꯃꯣꯏꯅ ꯈꯤꯇꯪ ꯄꯦꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯂꯨꯄꯥ 50 ꯈꯛꯀꯤ ꯂꯣꯟ ꯑꯃ ꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯀꯩꯅꯣꯁꯤꯗꯤ ꯁꯤꯁꯤꯗꯤ ꯑꯗꯨꯝ ꯀꯀꯥꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯨꯟ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯆꯠꯊꯔꯒꯦꯅ ꯑꯗꯨꯝ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯍꯣꯏ ꯃꯁꯤ ꯈꯟꯕꯒꯤꯗꯤ ꯉꯝꯃꯤꯈꯩꯗꯤꯀꯣ ꯑꯗꯨꯝ ꯃꯁꯤ ꯊꯕꯛꯁꯤꯗꯩꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯝ ꯇꯧꯒꯦꯅꯗꯤ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏ ꯈꯛꯅꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯄꯥꯝꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯗꯤ ꯑꯩꯈꯣꯏ ꯈꯛꯅꯗꯤ ꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯛꯅ ꯑꯩꯒꯤ ꯇꯧꯔꯤꯕ ꯖꯒꯥ ꯈꯛꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯁꯦꯡꯇꯣꯛꯄꯗ ꯑꯩꯈꯣꯏ ꯈꯛꯅꯗꯤ ꯑꯣꯏꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯁꯤ ꯐꯖꯅ ꯐꯤꯠ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯤꯕꯁꯤꯡ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯈꯕꯔꯗ ꯀꯩꯗ ꯍꯥꯞꯄꯒ ꯀꯧꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯝ ꯁꯨꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯤ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒ ꯃꯣꯏ ꯍꯩꯁꯤꯡꯁꯤꯒ ꯃꯥꯏ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯇꯧꯖꯔꯨꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯑꯌꯥꯛ ꯊꯥꯡꯕ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯅꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ
ꯅꯨꯄꯤꯁꯤꯡꯗꯁꯨ ꯃꯣꯏ ꯃꯤ ꯇꯔꯥ ꯃꯔꯤ ꯃꯉꯥꯒ ꯄꯨꯟꯁꯤꯜꯂ ꯃꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯨꯝꯕꯒ ꯁꯦꯝꯖꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯌꯥꯝ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤꯗ ꯃꯥꯏ ꯖꯒꯥ ꯑꯃꯈꯛ ꯁꯦꯝꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯄꯨꯜꯂꯒ ꯃꯣꯏ ꯊꯕꯛꯁꯨ ꯇꯧꯃꯤꯟꯅꯔꯒ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯁꯨ ꯃꯣꯏꯗꯨꯗ ꯑꯩꯈꯣꯏꯒ ꯁꯨꯝ ꯃꯇꯝ ꯈꯔ ꯁꯨꯃꯤꯟꯅꯔꯒ ꯃꯣꯏꯒꯤ ꯐꯖꯅ ꯃꯁꯤꯗꯤ ꯌꯥꯔꯦ ꯀꯥꯏꯗꯨꯗ ꯃꯣꯏ ꯆꯠꯆꯈ꯭ꯔꯒꯀꯣ ꯃꯣꯏ ꯖꯒꯥꯗꯨ ꯁꯨꯝ ꯁꯟꯗꯣꯛꯄꯒꯤ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 16ꯁꯤꯐꯥꯎꯗ ꯖꯒꯥꯁꯤꯡꯁꯤ ꯂꯣꯏ ꯊꯝꯍꯟꯅꯤꯡꯉꯦꯕ ꯊꯝꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯂꯩꯕꯗꯨ ꯑꯩꯅ ꯀꯩꯁꯨ ꯀꯂꯦꯛꯁꯟ ꯇꯧꯕ ꯉꯝꯃꯣꯏꯕꯀꯣ ꯍꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯃꯌꯥꯝꯕꯨꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯣꯏꯒꯤ ꯀꯂꯦꯛꯁꯟ ꯀꯅꯥꯒꯨꯝꯕ ꯕꯣꯇꯜ ꯀꯂꯦꯛꯁꯟ ꯇꯧꯕ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯃꯨꯛ ꯂꯥꯛꯁꯨ ꯂꯥꯛꯇꯦꯗꯅꯀꯣ ꯑꯗꯨꯅ ꯈꯔꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯂꯥꯛꯇꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯥꯏ ꯖꯒꯥꯗꯨꯗꯤ ꯃꯥꯒꯤ ꯑꯆꯥꯏꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯇꯨꯝꯕ ꯉꯝꯗꯕꯅꯤꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯨ ꯑꯗꯨꯝ ꯇꯤꯟꯈꯤꯕꯁꯤ ꯑꯗꯨꯝ ꯇꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯀꯟꯕ ꯉꯝꯅꯕ ꯖꯒꯥ ꯑꯗꯨꯝ ꯁꯤꯌꯥꯔ ꯂꯧꯃꯤꯟꯅꯔꯒ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯕ ꯑꯩ ꯈꯛꯅ ꯑꯩꯈꯣꯏ ꯈꯛꯅ ꯁꯤ ꯄꯥꯏꯁꯜꯂ ꯂꯩꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯒꯤ ꯋꯥꯗꯅꯦꯕꯀꯣ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯃꯌꯥꯝꯗꯁꯨ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯗꯤ ꯃꯣꯏꯁꯤꯡꯗꯁꯨ ꯑꯗꯨꯝ ꯇꯧꯖꯈꯤꯕ ꯌꯥꯕꯗꯣ ꯑꯗꯨꯝ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯣꯠꯇꯗꯤ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ ꯃꯥꯏ ꯄꯥꯛꯏꯗꯅꯀꯣ ꯃꯥꯅꯦ ꯑꯗꯨ ꯍꯦꯛ ꯑꯄꯥꯝꯕꯅꯤ ꯌꯥꯝ ꯐꯖꯩ ꯀꯀꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕ ꯌꯨꯠ ꯑꯣꯏꯔꯁꯨ ꯌꯥꯔꯦꯀꯣ ꯍꯣꯏ ꯁꯤꯗꯕꯨ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯀꯀꯥꯅ ꯃꯇꯝ ꯑꯃ ꯂꯩꯔꯀꯥꯟꯗ ꯀꯀꯥꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯗꯅꯀꯣ ꯇꯧꯒꯦꯅ ꯀꯀꯥꯅ ꯈꯟꯕꯤꯔꯤꯗꯣ ꯌꯥꯝꯅ ꯐꯩ ꯀꯀꯥ ꯃꯇꯨꯡꯗꯁꯨ ꯀꯀꯥꯅ ꯇꯧꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯀꯀꯥ ꯍꯣꯏꯗ ꯑꯗꯨꯝ ꯊꯝꯖꯔꯤꯁꯤꯅꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯀꯀꯥ ꯈꯪꯗꯦ ꯌꯥꯝꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯁꯨꯝ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯁꯨꯝ ꯃꯦꯆꯤꯟꯅ ꯇꯧꯔꯛꯄ ꯍꯥꯏꯁꯤꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯦꯠꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯦꯆꯤꯟ ꯊꯑꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯗꯨ ꯀꯩꯅꯣ ꯄ꯭ꯂꯥꯁꯇꯤꯛ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯅꯕ ꯍꯤꯠ ꯄꯤꯅꯕ ꯃꯦꯆꯤꯟꯅꯤ ꯍꯥꯏꯕꯒꯤꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯨꯝꯕ ꯃꯦꯆꯤꯟꯗꯨꯃ ꯂꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯈꯤꯇꯪ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯗꯅ ꯈꯔ ꯊꯥꯗꯔꯒꯗꯤ ꯃꯤꯁꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣ ꯃꯦꯆꯤꯟꯁꯤꯅ ꯇꯧꯕ ꯀꯥꯟꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗꯀꯣ ꯕꯇꯟꯁꯦ 1,000ꯒ 100-120 ꯑꯗꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯝ ꯅꯨꯄꯥ ꯑꯃ ꯐꯖꯅ ꯐꯝꯃꯒ ꯆꯤꯡꯕ ꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯥꯝꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯕꯇꯟ 5,000-10,000 ꯂꯥꯛꯇꯥꯔꯒꯗꯤ ꯌꯥꯝꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯖꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯁꯤ ꯇꯨꯝꯍꯟꯕꯕꯨꯗꯤ ꯉꯝꯗꯦꯀꯣ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯍꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯇꯜ ꯁꯨꯝꯆꯤꯠ ꯑꯃꯃꯝꯗ ꯕꯇꯜ 90 ꯆꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯖꯈꯤꯕ ꯕꯇꯜ ꯁꯨꯝꯆꯤꯠ 1,000 ꯕꯇꯜꯁꯦ 90,000 ꯆꯥꯏ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯥꯏꯔꯦꯅ ꯈꯜꯂꯁꯨ 1,000 ꯆꯥꯏꯗꯣꯏꯅꯦꯕ ꯑꯦꯔꯤꯌꯥꯗꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄꯀꯣ ꯃꯥꯏ ꯚꯣꯂꯨꯝ ꯍꯟꯊꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕ ꯄꯤꯛꯁꯟꯕ ꯌꯥꯅꯕ ꯄꯣꯠ ꯑꯃꯈꯛ ꯁꯨꯝ ꯊꯤꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯇꯨꯝꯍꯟꯕ ꯉꯝꯅꯕꯒꯤ ꯈꯟꯕꯗꯤ ꯌꯥꯝ ꯈꯜꯂꯝꯃꯦꯗꯤ ꯍꯦꯛ ꯌꯥꯔꯤꯈꯩ ꯂꯩꯕꯥꯛ ꯊꯣꯡ ꯃꯆꯦꯠ ꯑꯃ ꯇꯥꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯈꯤꯕꯒꯤ ꯀꯩꯅꯣ ꯃꯊꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯉꯛ ꯁꯝꯒꯤ ꯁꯔꯨꯛ ꯑꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯃꯇꯦꯛ ꯃꯈꯥꯡꯁꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯃꯁꯤ ꯁꯧꯗꯣꯛꯂꯒ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯨꯠ ꯄꯥꯠꯀꯨꯝꯕꯗ ꯁꯦꯝꯃꯒ ꯊꯥꯕ ꯌꯥꯕ ꯇꯥꯏꯜꯁꯀꯤ ꯇꯥꯏꯞꯇꯒ ꯏꯪꯕ ꯈꯣꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕ ꯑꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯍꯦꯛ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯨꯍꯟꯁꯤ ꯅꯥꯜꯍꯟꯁꯤꯅ ꯑꯗꯨ ꯄꯥꯝꯖꯕꯗꯒꯤ ꯍꯧꯗꯣꯛꯎꯔꯤꯕ ꯑꯩ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯈꯣꯝꯖꯤꯜꯂꯛꯏꯕ ꯑꯃꯣꯠꯄꯁꯤꯡꯁꯦ ꯑꯩꯒꯤꯗ ꯑꯃꯨꯛ ꯄꯩꯗꯅ ꯄꯩꯁꯟ ꯊꯝꯕꯒꯤ ꯚꯥꯕ ꯑꯃꯨꯛ ꯂꯥꯛꯇꯣꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯀꯤꯕꯁꯨ ꯑꯃꯨꯛ ꯂꯩꯔꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯀꯀꯥ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯦꯀꯣ ꯍꯥꯏꯗꯤ ꯐꯣꯟꯒ ꯇꯧꯔꯛꯑꯒ ꯍꯥꯏꯗꯤ 100 ꯁꯥꯕꯤꯌꯨ 200 ꯁꯥꯕꯤꯌꯨ ꯃꯗꯨꯅ ꯑꯣꯔꯗꯔꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯤꯁꯦ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗꯒꯤ ꯀꯩꯅꯣ ꯗꯔꯖꯟ ꯑꯁꯨꯛ ꯄꯤꯌꯨ
ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯠꯂꯤꯕ ꯇꯁꯦꯡꯅ ꯃꯛꯇꯤ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯑꯃ ꯊꯝꯃꯒ ꯌꯥꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯕꯖꯥꯔꯃꯛꯇꯗ ꯑꯩꯈꯣꯏ ꯕꯖꯥꯔ ꯌꯧꯅ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯨꯈꯤꯅ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯍꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯀꯩ ꯂꯩꯕꯁꯤꯡꯁꯦ ꯑꯁꯤ ꯁꯨꯝꯆꯤꯠ ꯑꯃꯇꯪꯒꯤꯐꯥꯎ ꯁꯤ ꯇꯥꯟꯅ ꯂꯥꯛꯑꯦꯕ तसेंग है तारी यिंग बा खोनिंग बा हाय अदुम बगी सु लेंगे देबुसु सुबजिल में अखोई सितान लाकबसु फरक ताबो कांबुसु यावबा तो जम कनागुम दुकान दा थमनिंग कांबु जिंग हाजि अदो पियु खुलु ना हाय हायदे हारगसु अखोइना हारे पोतु सानबो होनो मतम खर चंगमनिना हाजि जि फावगी दि खरा खरा मरक मरकता मी तरा ना हारे खना मी अंग किपि बदे हेना अनि ख किपि बदे ngमद्रिबा हाजि फावगी लेयो कंडीशंस दे ngasi mak rezen mari piyo na adum puhre ka haying si rezen mari piyo hay rezen ama si agoi isinau tawraga ji haying gi semtok si kan khallai ne adumaina tawunina mayam da su purawina koi posi masak pra khangan bai tare ko di podo sum YouTube ta kaida koi kana da Facebook ta kaida dai khabar kaga ta khara u hi wona tan ko potuma hakthing na mayam dadi phangan bangam da badi kana gumda hana puhi bu kangbu ma khai tare ko akoi se khungmanda puhi bodo moi amuk masidi akoi school to wanga ne basanta na ma yam phajana akoi da su akoi na hana kaina to dring da ana akoi phone number ga lawraga ai de watan smiley koli kan to mana phone to na akoi ne lawru ko aso school na to na to wa kana or me mana ga oina masa ga thadu khulal na to me मा थिनबी कुछ हावे लुहोंबा अखोई सोमदा मोरमदगी नुपी अखोई सोमदा ओंगपगी लुहोंबा थिनबा लाकलेनको अदा लुहोंबा थिनबा कामदि माने एडवांस ओइना लागा अखोई सिदा पोट का थिनबी रखपा अनि रोम सुरे अदि सुमसितु माना सिन आइनि येंगसु ओन पी अदि माना एससीडी आइगी स्कूल की सिंगर बसुमसि तरा पी कोलु कान तोरगा अदा माइना हाना लौहि कांबु सिंना पोट सि सिनर कांदा नुआइ खंगमनिना माइना पीबी रखपा यावे अदि मंत्री बखिगा अंगांग मसुले कोई यानी माना माई दुकान मा कनो फार्मेसी फम बाइतारे को माना माई जगह दा सुमसे से कोई मोरे रोम दि पुरपद अदुना सिट पजाने मिनिट निफु मुक चंगी यद मसिन तवि मिनिट कुन मुक तंग हेन चंगदे अदर माई दुकान जो खति खति खायना अद यांग बसु हेले दे ख्वांग मसिन सिदि यारगे ख्वांग नोंदबि दबा सि सिना बकान दको अद माई तवुना अदुगुम बगि नुंगाय बे सुम लय अखोय दसु सुमसित की कनो से हान बदा अखोइना मारांग इदे खरगा हांगल इसे हान बदा पुरा ओइना टाइट उसन बसे रिप्लक ना समाय पुनसन बसे नुंगाय बु वाले अदो खतंग फंतु ओकान ददि स्प्रिंग दउना साना रखदो अदुना यांग ना जार सिएम दउसु लाए बको माइ तवदा तवदो मसी कना नापी मरक सिटप यादे कोते अदुम माइ खुसित की मखादी पोले सितोबदु माने कनो अखोइ वासेन साबदुगा प्लास्टिक सिगि खर खिनमनि नको वा यामना अरुम मक्ति पुबु ngamदे अदुगा पुदबरासु अखोइ मतोन सुमाइना अखोइ मोलप मोलप तरु सिटबसे नुंजेंग लेसिंग सेलंद याय अखोइना मोलि पोसे अदगी अमोटपसिंग केंटर कान अखोइना अखोइ फ्लोर तौहिबो कामु ना ओइरे अदुम तबल लैबाक ना तौ कानदि नुंजेंग सुम नुबि खुदिगे सेथोकि बसे सुमांग सुम कोलै लंबि सु कोलै इदनको अदुम पोसिंग यादु नतना मथक तारिबा अमोटप जंग अखोइना मोलगा सिटबदे अदुम सबसान या अदुम या सिसि आई तो से लाइरिबल लंपाक हाइतारे को साइ सिंसे अदुम सि सुमसे अदुम सिले कैंता मदुगी केनो कैसु लेति नुंजेंग चेललो यारे अदे नुंजेंग अदि लेसेंग म्याम दु माइ लेरिब जादु अदुम लेलगा आइदा खोतोकनि बा अमोटपा सरु हाइतारे को अदुम मोल मोल लौबदा अदुम याय माइ तौने अदुम यागनि हाइबि केनो सु खल्लगा अंदा अखोइना सुम कैन तौजे हाइतारे को सुम तो आई नुंगाय बुरोम दाइतारे को आई अरे कर कमाइ सिनरगा नुंगाय गिदे गिसे अखोइदा सु सुम साबगी मो मतो मतो तारसु अखोइदा सुम अदुगी नॉलेज अदगी सि पोसि हेना माइ स्ट्रेंग सि कमाइना हेन लिंहन बसि कमाइ तौगदगी काइना कोइन टेम्पर लो कानसिदा अदुगी तोन तोन मकन सुम ट्रायल तोरप हाइतारे को होसु लोइबे लेत्रि अदु ममांगदा सटखिबसिंग दि हजुनादि अदुम खरगैदि हेलेना खले अखोइना खनजबदा असे अखोइना दो अखोइ पोसे थागपनु खन्नि को अखोइना ngasai pot se makhalani semi haido makhalani sembasida si posina smai yung makangida haidharweba akoi mapan thang mar kano sina si akoi semi singse si haidhabagi changse
sumaina thamba kana hajabi changse adum yari ke haidar roeba aduga manunggi sigi pochina mo sumai to kanda sai lekthar ise ado asmaina masini manung thanghan giba si yam nungai sina khoi aring mangakta tawdar diko kana taweba si ngakta sai yengure khoi sprite ngak sai yeng bise hakta aina khola pui na hakna bako tawde koina azai si aring basina mapan thang ba la ya si semba do manung thang bisina amon bisu oinba adu dargadi khoi sine bakanda nungai re samaina taw koina sum kodesu experience ni ko sum thengnar ka posi awai kentor kan sit laga khoi yengba karmani na nungai kamai toi ga sum adu mai sat pagi sang diko ai thamanga taruk kumba siner ba kan sum se kai to den lay koina an ba hek sa ba degi masini thamore si han mani tor ga thamne ba ko adu nungai aduga matam dadi khang nope nopadi haziki smai building dreba hakta mamang ai ahamba sagi di aring lu khantok teta amaga mix to dum sa to gimina ko ridi ka kaw sum to sum hojikna koina mo mai gi kenusing ti aring mo posi khantoga aring misin ma pan thambi ba ada anope ni man thamne ko ahamba di mix up pura mix to bunina sumai bi punjal le bo ni mix up to rumina ko aring besu nakan de sumai tu sil le posi son thang no thai na sai min ko 아니 강무대미하고 하면 지금 심 또또 좀 가까이 좀 가지 강하거든요. 거의. 많이 또 어디 신에는 편이 좀 아니에도. 아코이도 수양 와리지 겠네. 마시기 보시면 개당 하나 트레이닝 또홈 레이러 거트나 레이러 간다. 또유 보시면 되는 거. 얌 거이도 수양 와버디 안 팀내지기 봐. 너무 가까이는 하기 또 보이나 너무 또 그러면 거. 그래서 거의 구죽구라이죠. 왔다가 가까는 사이. 구죽구라이 왔다 심을 레이래 아코이나 kanjari posida adu maina adu makulai khar le dis maina hen puthopi yani ha posima number 1 sim le ko adu tawdu khoi da invest to ngam da bi awa baduma adu maina tawrga di khoi phajana asum degi mori rom de lai posiga khoi compare to narga tawu kanda moi pot khar gai di khoi na moi mo sim dri ngam ngani ha bse ai nga sai je chama gi manu da khoi na kudra ka khoi na silhowrga di akhoi senmilon du akhoi masen adum leine le ko mi de sat khidabu du akhoi masen marak leimin na bro adu de su mateng oigine khalle ba ado aina pam kulai singna sum tawrga di akhoi su madi akhoi masina nipu khodi mokse ngai sagi lasting wo su mani hel ne ko de sin ado yang bi chang su hel na mayam su am pam na bi chang su hel kene na khalle ba mai tawr de akhoi na nongdi mi gi lamdei puak pu lepthok kan akhoi manung da khoi khuding loi saminaragadi akhoi manung da loi mu ken to wi hare ko simsit ki mak di akhoi ni mingon dei lei ru wi hare adagi seina ken to trial khar to amon bu khar su seme bu ko aduna khur khar sang ya aduna imung magon mu sipe ya ba ni phajana dum ya aduma to kan mai try tawraga to swimming badi si gakta na te akhoi masina plastic na sumchit kak na tana natraga su ko kari semtok pa ya bagi si hanba trial to di adum le palai che ha 아주 그 타이 거기 사군 숨치는 남을 레이데가 하나 푼나 빠가 상등 상으로 모두 좀 세메 아니에요. sadu su ya ne da ji thoyona adumai to busi maroi ni yum jing je floor da an man to ni ko ai sam mamang ai ge khoi ina samaina semba u ka uide ini semba adu ka uide na adu da khoina samaina makhuk sida tar to aina asle sempu ise dem sim ise asi sapthat laga katin aduna tan na sa dreba atam yam changba asle ku phal laga ama trial to hui am panana kuppe ko kupna to de gi masina asigi le iba kanu sigi ani ohungum thakok pai tare kupna sappe bako kupna sappamnina koi kendo sa ta ifun mun je padana vel bak ama lehugdina padana sippe ya ba koi 양겐 춤치려면 더우면 더우도 마주 파전 더우 부유한 자 시나 광 논더비 더벅시면 불알리에 빼 논더지레 버시죠 양농아래 까까 무슨 하리 까까나 딱끼리 맴도 양는
ꯐꯖꯩ ꯀꯣꯕ ꯑꯗꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣ ꯀꯀꯥꯅ ꯍꯣꯏ ꯇꯧꯔꯨꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯣꯅ ꯀꯀꯥ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯋꯤꯁ ꯄꯤꯖꯔꯤ ꯀꯀꯥ ꯍꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯊꯕꯛꯁꯦꯀꯣ ꯊꯕꯛ ꯑꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯍꯩꯖꯜꯂꯨꯔꯦ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯕ ꯁꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯁꯨ ꯂꯣꯏꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯂꯥꯏꯅꯁꯨ ꯄꯤꯕ ꯉꯝꯄꯣꯠꯇꯦ ꯂꯥꯏꯅ ꯄꯤꯕ ꯍꯥꯏꯁꯦ ꯂꯥꯏꯅꯗꯤ ꯏꯁꯣꯔꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯍꯟꯕꯗꯁꯨ ꯀꯩꯁꯨ ꯌꯥꯎꯈꯤꯔꯣꯏꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯊꯧꯅꯥ ꯍꯥꯏꯕ ꯑꯃ ꯄꯤꯔꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯊꯧꯅꯥꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒꯀꯣ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯖꯕ ꯑꯗꯨꯒ ꯁꯃꯥꯖꯗꯁꯨ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤꯗꯤ ꯊꯕꯛ ꯂꯩꯇꯦꯒ ꯍꯥꯏꯁꯤꯗꯤ ꯈꯔ ꯇꯂꯞ ꯇꯧꯕ ꯃꯤꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛ ꯂꯩꯇꯕ ꯃꯥꯟꯕꯅꯦꯕꯀꯣ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯆꯠꯂꯒ ꯄꯩꯁꯥ ꯄꯤꯔꯒ ꯁꯨꯔꯨꯕ ꯊꯕꯛꯇꯨꯗꯪ ꯊꯕꯛꯅꯤ ꯑꯣꯏꯅ ꯎꯕ ꯌꯨꯝꯗ ꯇꯧꯔꯒꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯨꯕꯗꯨꯗꯤ ꯁꯨꯝ ꯑꯗꯨꯁꯨ ꯊꯕꯛꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯆꯠꯈꯤꯕ ꯄꯩꯁꯥꯗꯣ ꯏꯁꯥꯒꯤꯗ ꯂꯩꯖꯇꯥꯔꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯏꯪꯈꯣꯜ ꯁꯪꯕꯟꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯒꯗꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯑꯩꯒꯤꯗ ꯂꯩꯖꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯆꯥꯖꯗꯣꯏꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯆꯠꯂꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯁꯦ ꯇꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯀꯜꯆꯔꯁꯤꯃ ꯑꯩꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯄꯨꯔꯥ ꯋꯥꯔꯛ ꯀꯜꯆꯔꯁꯤ ꯄꯨꯔꯥ ꯇꯣꯇꯦꯜꯂꯤ ꯐꯦꯜ ꯑꯣꯏꯔꯦꯅ ꯂꯧꯋꯦꯕꯀꯣ ꯃꯤꯅꯁꯨ ꯁꯨꯝ ꯃꯤꯄꯥꯟ ꯇꯥꯡꯕꯗꯒꯤ ꯍꯩꯅꯕꯤꯁꯦ ꯁꯨꯝ ꯂꯥꯛꯑꯦꯗꯅ ꯃꯁꯤꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯅꯣꯡꯃ ꯁꯨꯝ ꯃꯔꯥꯏ ꯆꯥꯏꯊꯔꯛꯇꯅ ꯍꯥꯏꯗꯀꯣ ꯍꯧꯖꯤꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗꯗꯤ ꯇꯣꯉꯥꯟ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯁꯨꯝ ꯍꯟꯊꯕꯒꯤ ꯀꯩꯅꯣꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯁꯤꯡꯖꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯂꯝꯖꯦꯟꯗꯨꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯍꯥꯏꯗꯣ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯗꯦ ꯀꯀꯥ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯀꯀꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯣꯅ ꯀꯀꯥ ꯍꯥꯏꯗꯤ ꯋꯤꯁ ꯇꯧꯖꯔꯤ ꯀꯀꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯖꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯁꯥꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯒꯤ ꯀꯩꯅꯣ ꯑꯃ ꯈꯛꯇꯪꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯩ ꯉꯁꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯌꯥꯝ ꯍꯦꯟꯅ ꯀꯔꯣꯔꯄꯇꯤꯃꯛ ꯅꯠꯇ꯭ꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯀꯩꯅꯣꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯀꯩꯅꯣꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣই ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕꯗꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯀꯥ ꯑꯗꯣ ꯁꯤꯒꯤ ꯁꯨꯝꯆꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯕ ꯍꯥꯏꯗꯤ ꯂꯩꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯍꯣꯔꯦꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯏꯗꯤ ꯀꯀꯥ ꯍꯣꯏꯒꯤ ꯃꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯃꯤꯡ ꯑꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯐꯣꯟ ꯅꯝꯕꯔ ꯂꯣꯏꯅꯃꯛ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯣꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯀꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯍꯥꯏꯗꯤ ꯁꯨꯝꯆꯤꯠ ꯀꯌꯥ ꯄꯥꯝꯃꯤꯅꯣ ꯈꯣꯠꯄꯗꯣ ꯂꯣꯏꯅꯃꯛ ꯀꯀꯥꯒ ꯀꯟꯇꯦꯛ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯊꯦꯡꯛ ꯌꯨ